Impal West ki kadang banda kuki kulai paibani singna basing attack chatharak patagi maitei khul ngak pasing akan mongda nongmai kapna kre nongmai kapna batuda maitei khul ngak pa ani laikhidre ani amana sopatagi rims da laikan nakre hini masaki mata ne pack news ki reporter ilangwa musuk amasung cameraman El Kabidi ki paudam ama Hojik hangna leiba mafam asi akhoi Imphal West amadi Kangpokpi district ani gi lonaba da leiba habidi Imphal West ki akhoi Kadangban part 2 gi udani aduga aina leiba mafam asi hek nakanda leiba ise akhoi singni singi saro sidi akhoi mambana maram orakanda u khidre adubu haiba akhoi gi lam asida akhoi haiba akhoi gi Kadangban asida ngasi nungthin pung amarom ta pam matamda ki khulai paiba singna chatharakhiba attack adu koi han koi mafam asida leiba tongan tongan ba khulngak pa singna su koi makoi ga khut thokna ba matamda hauji phawbi oina koi gi maitai khulngak pa ni laikhidre aduga khulngak pa amana koi nongmaina makhongda da panbadagi koi rims hospital da layeng na ba pukre aduga atopa khulngak pa amasu koi haiba koi sing asidagi kumak pa matamda tu sanbadagi mioi amasu koi rims hospital da koi laikat nakre loinana koi hojik hojik su haiba koi Kadangban gi area asida koi ngasai nungthin gi matamda heavy oina nongmai kamnaramba adugumna kamnadragasu nongmai makhondi adumak koi nganga kanarkanda tabagi thawong adu adumak chathari loinana haiba Kadangban gi area asi khaktana tana koi kautruktrasu haiba ngasigi ki khulai paiba singna attack chatharakhi adubu kautrukki oinadi thoidokpa asok apan amadi asi anagi pau phangde adubu haiba Kadangban gi area sidati koi amna sauna haibtare koi maitai khulngak pa ani koi laikhidre aduga laikhidaba ani gi asiba sang adu koi khulngak pa singna puthorok laba matung postmortem gi damakta rims ki mokta pukhre loinana haiba area sida su koi makhatana koi numidangi matamdasu koi pamdaba thawdo wathok sing tholakadra haibagi mipaiba dudi khunja sing da leidi loinana social media da kuki sing na thadrokpagi matung inadi ngasi gi thawdok asida koi gi maitai volunteer mari makoi gi side tagi hatpa ngamkhre loinana tongan tongan makhan gi kulai mari amasu koi lowba ngam me haiduna claim torokpa sing leidi loinana haiba tongan tongan ba claim sing asiga iroinana hojik area asida tongan tongan ba kari kari ahen ba paudam sing thokli bage haibadu Impact News ki maike dagi makha taba news bulletin sing da Impact News ki maike dagi tam janaba hona jage hojik hojik maksu akoina leideba Kadangban gi singi asida hojik su akoi nongoi kapgi makhon de mak leptan tari Impact News ki damak Kadangban dagi camera person El Kabi ga loinana miam da paudam jari bai sai lang musuk